Kaisu leitaba yang hairakpa icham chama wahayra chimbaldagi khoithumnana thorakpa wahayse oiramlabasu nangi icham chama wahay amana aigi famdadi khoithumnakhre nangi sauna nganglakpa wahay khudingso ifamdadi oibani khohi ingna thadorakpa wahaysidi kari oirani ngawkhiba tabani pangthakhiba tabani ngawzage nangonda lupchage nangonda ngawhallo aibo sumatlo aibo hingzagi nangi taibungsida satchagi nangi leikolda nangonda lupchabi leirang aihakse khoimo nahakna mangaw thirakpa khuding thamoida kakchingna chikpagum chinglawbani adunadi nungsiba manba wahisidi kari oirani adubu amukso nushire ipukningdo sonthara I wakhal laknagan ba manba nangi nungsi wahida tamnana nangse mi laknaba manba amasu yauri aigi prok chakpa itause yengba yam nungaibra aidi mi nongba laknazadi phagi sumsum tawba khangni hoi kana amagi maphamdadi laknaramdaba yai adubu aigi famdadi tattana ibu laknai ado kaksingda soibum kam ka leiba chaseba khangde kaksing boraga Mr. Octro aina leibi khibado bora miss tawde flat miss tawi kitang pang momon tawranga nupi haisidi khara suwa lolo thamoyi wasit nana tamthorakano si phau tangkhai ma lolibani jos to sor sang no doraklaga Madam na namdana faki kaiba kanana kana phaniba ngarang khamba thoibigi wari tabada khambase thoibina koitan tana bibe wani thoibi di laibak fai khambana su yam nungsi jabani moirang thoibi dei hena laibak phabi amasu leida mingdi palaroi madam na so masak khangba minina kanano haidok pu yabra nongba khango surprise bigi tu hauri magi hongnabi mi bawa khala tum khala la thambi se mafam yorakle okay da chanaba thausilakle punna changaklaga table amada famlaga order tawkhre kaya kuina ngai hande sat lawna dum puthorakle madam di makot hamlaga chaba hawkhre ma so hamduna charai chaminne karisu tajiba chakhaw aduda chakhom ahum mari thazin khraba matungdadi wari hawrakle jos na lagna rei khutchuzani machu yam yai is yare waga ngangbira anu chabada disturb tawi kayam lamage asengbagi yam lamaba hokliba chakto side bi khazaina kanda thamlaga serious ta mangaksu yaun haire khulamam dalami aina ngasi saulang basa atai maram leite chaklam baini chakhauna ga ningai torok pasidi aidi sau roibida langbani Jos to noklaga mahaksu chak khara hukpagi khazaido kitang toglap chimbalda insang sabagi thawna khara langlaga noklakpaduda napisi tarang chatlaga tugi utawbani noklakano aina kai ha nang noklakpa yaroi na haidraba Jos nokpa lepaga hangai kaige chak hagi tawi adudi amuka asi hairaga sungnong nokningdana khanna bahoduna noksilai Kumar thabak halakle magi nupina yen thongba lairo tablak padada okay da changak pani hek sangak pada machin waida famliba tamnaga joska urakle hek ubada fattabani na fattabe hongna be chingna khre ani sibo koinari bazala thagai singna moong matongna marol lama chingna bane mani man khreda aigi wakhalnara adubu aina khanbase chumdi yam chungan mani se insang lei bachangak pada nupasi insang lei da mai lei duna thorakle gari da ka khalak isaw sawning gum thodorakle aina tamna ga naksina halakano haidana kisor da haikhraga mabani di nongma nonggi sum naksilak pangu ura ibase kisor na mamak nupasi da haidrabazala haina thintha da lei thoktre kisor da call toksili adum pai khalakle hello itawbe kai lere Kumar sol hondoi Taubi, aina khwaidagi nungsiba marupti nangni angang oiringai matam nangna aigidamak miga khanaba aigidamaksu nangna wabikhiba mayam ai kaudre
nang leiramana aina hojik ai hinglibani haiba phau yaribani nangi laman mayam ama toliba misakni ai adu khakna thobimal khangdaba midi natte kaidawba yawragi tawbida aina kari asoiba tawbaga yawkhragi aibu bapmena mai ta tadre itawbi namak nupa khara waro aigi isaga itawbigi namaka naknahangan aina harise itawbi nungsibagi haibani atopa misak ama oiramladi hairamoi aina harise itawbi bab taramgani sukhangi fare thamagi ko asi haiduna thamkhraga mathanda mu khanjai nang makki namak oiramdrabadi aina thokpa silamba yabani sakma yengnaba haibibasidani aina dasa tagadoriba somdaso moli ingna hairamba kumar yu haisi kisor subab tai kumar karama mino karai phawba phattaba thabak tawba ngami haibasu kisor hena khangbani yamla luna tinaba maruf oibana anisi amana amabu yamna nungsijai josi khara thuna company sidagi chingthoklasira amu khalagle karamna chingthoksige khanbada asumna khalagle dilar yanaba ngangnadaba yadre aigidi imak matomtani sokpa yaba natte kumarna na koinena hairakpa waisi ai khangi kaisu nattabada kaisu thoknadaba imungduga naknaraga ai imakpudi manghanba pamde murum solinge machana pana thongzilnagi hairi kaino heloigo oknaraba murum tawramisina kisor masa khangsing singi hey nama to mithi ye tawani adui wakal khalamiba is hanu thangsida yam pakti babana ne mau yam pamagana ainu ipusilaktoiba nangdi na hanagi nupi thiningdana leiboire thiro 12 se loiraga hongbirage mapagi manak changsilaklaga amu hairei ba ai school ka baloradi ibai hoida leige monda laik su khara taange hoine aduda namagi mathauduga samdori zalo adagi aina noina baida yamda tanba amanga leiri magi khadangdu nangonda amuk tambira kadrasini kaino mai I haisidi khara dom longnadradi noina baisi sono khradi chubani madudi longnarakanu ipagi bungo ibain hai noina pa sono chui ipana hai nabai sono chui aina mo hai ipaga ibaiga sa tana yaungde oh my god tu tare ne kishor do noglei chalo isadi maram sumok pani chaka do thongdoknaba duk to thandoro pabung na ne imung mago loiselage piba su hokre sukna kamangang tori aisa nupi gi type ta hora amani chakti ngamaroi dukti thanbige wai sit lo sak thong matan lagana wai sit ro ai thong lage piba adumani yaning lamali hoi hairaga mathun thangatuna su chenkre macha thokibagi kisordi matha amo makha chathaduna sauri mamang nubasi general manager ga amo hapchin bire aduna kumar na hena nusira moroi khangi kumar gi mayok tasu malep ningdi mamang nupa na thabak satlong na tokhiba yanaba joy da mamang yan thoknaba call toksili joy so harau bai khalakle kesor inaw na call torok pusi no yamung di nungai nei aina su ngonda mukta tawge na khalami bani jos no hona dana takpidana icha nu pisisu thabak yam haire thabak to hange ga haiganu ko kesor do noksinnarakle as yambong haida wasiga onthokna yambung na pamdaba wa oidori kai wano ne akoi jor kiso dilar ya dore hek yabaga to hanjarage na haijage torokpa nei di ihanu paw phawo oining laba kansida nangna muksing thokna bo na ramra joina fagi oina aseng madu hairakpani kisor sunok lagle pakhum di pirakte joina hoida magi so ma komga da beng jasana kaisu kaide jorse aire yamna nusiba angang oibagi suma hairi ba haiduni hoyamu no mo koi thoksarake chak su sara mata punna chaminase itaw kumarga hoi thamjarage yamu kol thamlaga amuk mana dilar tanaba mamanaba mayang nupadura kol tokhi asumna matam kharandi haukhre thabak khudingma josna irai laina handle toba ngammi tamna sumana takphiduna thabak yengsinba asoi soida yamna heire nongmagi office kumarna yaudраbasu chakhalakpagum urakpasida manudi sauning bada kalakpada loirabani kumargi wa kanana sulum kidre
Madamgi mawa oina chatnare. Mana tawraga nungaisaba, magi makhada khuding leihanba, mangonda wa hangda thabak tawba ngamdaba, sigi rule si change tawkre. Saturday numitsi meeting tawramni staff loina magnate. Chairman, Vice Chairman Oiriba Kumar, General Manager, Sales Manager, Service Manager, Accountant, makhoi khak tawbani. George Account section da aina haisaning mawa amana. Mamang da Denmark na GM oiringi matamda, haibadi, August ki 2022 da, punna gari si masing kun jele haina company ki statement da yaure. Aduga cash book tana gari ani. Yuan madana sale hodre, adjust tawkre haina system da sutare. Hana booking lai ki basunate, loan ki down payment se account transfer da su yaw ki balate, statement da tade. Sigi sales na karai chat ki bano. Accountant na, Sir, adudi cashier da hangadabani. ID says system tabu databu entry tawnaba case book subani. ID khutta case pairaga subanati record to lawba khakni. Se lawthok lawsin bill kakpadi aigi thawnati moina tawbani. Case aina pairaga sini haina suradi aingonda tanabiyo. Yai, adubu CDA suri. Service manager da onsilakle. Kamai tawbano bill kakpadi cashier si laitabani na nangna kakpanatro. Service manager do khumdringe Kumar na sat. Yare, hauzik sige wari se loisilase. Denmark leiringe company sa mot payaba su mot lamedana. Adona hauzik ti sige wari puthokna ragumse. Hauzik ki oina wa khanarase. Tamna na ingna yaning dabagum Kumar gi wahi do kaklai. Pabungcha, adu yaba nati. Sel tan gi haiduna business story bai khuina. Lupa lak ahum mari mafam khangna mang bai base kaya mangzaramni. Asukoi base Mana sang na manager oine leiringe kaya mot pa thabak tawramni khangmanga manate. George na so mateng pangsilai. Sir, aseng basuni. Mana mamanggi cashbook subagi record so thamlamde. Register book ta su ikhatlam manate. Aduga mamangda so kibagi register book amatta thiyo fangde. Tamnana register book se mana haibada pabung chana pikhatli hai. Aduga book ama khak su leirami. Adusu loina soirame. Mana soiraga pabung chabu sumit ondaba, thabak ingsindaba tahalle. Hauziki matamda pabung chaso, mi amabu yamna laina thazagale. Pabung chana mi thazarubana, pabung chabu su ngasi thabak sida jacksandaba tahalle. Mamai khakzik ngangsinbani, ikaiba khangbada sakpham lotbada, chumna phamba phau ngamdre, adubu masa kanjana bhairakle. Mana sumna tawramnidi aidi sengna khalude. Mabu thazabana aidi mana yari haibada okay haibani. Tamnana mi amabu thazarubaini hauzik sel mayam ama mafam marang khangna manghalami se pabungcha. George na aduna nungtigi daily record check tongnaba amadi thabak khudingmak khangannaba sindok sisin tawbada HR ama hapase. Haidi thabak khudingmaksi aisu chinmanine yengsinba ngamde. Sumba mayam si matung thoktanaba HR ama hapase. Daily record so mangonda piba. Aduga mana chumme haina sign tawhanba. Si ay pami mayamgi mot kay lege. Tamnana yari ay ni yari ay so adu pami. Adu pabung chadi kay khange. Kumarna hapase. Josna fari imana bama BBA tawbam lay. Hana classic ta HR mi. Madu ay nahapa pami. Work experience so layrabanina matam khara mayeng silalase. Yadradana toksindokse. Mana yadraso HR fangdrifo service manager da loina sinarage kay motle. Manager na. Yay sir, kayshu chinbu oidida ngamni. Tamnana. Yare dudi sidaloy sila siko. Asumna ngasigi meeting duloy kre. Tamnana hana thokre matung ni staff singdu mari inaduna thokre. George sa thoglai. Mayum chena mathorak pada menam sa chaw mga loina na hanna matawramle. Gari ka khalamdai George sa onsilaga ko toro haina sign tawramduna kakhatkre. George nong mi magi gari da kakhalaga mayum lom da thokre. Kumar so laptak na leptuna yenghori chatkiba mayamdo. Kumar na aibu makhoina usittaba. Aigi Arun ba amadi aigi arot pa mayamse khangaba zala. Aibu ikarasanu matagom silibra makhoyanina. Masiga ngang nupa si lakpadagi honglakliba mayamsina kari. Thumit kak moina aibu usittaba. Kumar si kanano khangdaba sari. Ay noon siloi manaroi haidana laybani. Usitlaktrabadi singnabada kidaba Kumar ni.
ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯅ ꯀꯨꯃꯥꯔꯗꯤ ꯍꯦꯟꯅ ꯐꯠꯇꯕꯒꯤ ꯋꯥꯈꯜ ꯋꯥꯡꯈꯠꯂꯛꯂꯝꯃꯤ꯫ ꯂꯦꯞꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯀꯧꯔꯛꯏ꯫ ꯁꯔ, ꯏꯈꯪ ꯈꯪꯕꯒꯨꯝ ꯃꯁꯥ ꯍꯥꯏꯐꯦꯠ ꯆꯣꯡꯈꯠꯀꯦ ꯇꯧꯅ ꯌꯦꯡꯂꯛꯏ꯫ ꯑꯣꯐꯤꯁꯁꯦ ꯁꯣ ꯂꯣꯜꯂꯒꯦ, ꯁꯔ ꯍꯟꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯅꯣ? ꯉꯥꯏꯍꯥꯛ ꯉꯥꯏꯔꯨꯔꯥ? ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ, ꯑꯩ ꯋꯥꯁꯔꯨꯝꯗ ꯑꯃꯨꯛꯇꯪ ꯆꯪꯉꯨꯒꯦ, ꯑꯗꯨꯒ ꯁꯣꯁꯦ ꯅꯪꯅ ꯂꯣꯜꯂꯝꯃꯨꯀꯣ ꯍꯥꯏꯔꯒ ꯃꯅꯨꯡꯂꯣꯝ ꯆꯪꯉꯛꯂꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯅ ꯑꯣꯐꯤꯁꯀꯤ ꯆꯤꯌꯔꯗꯨꯗ ꯐꯝꯈꯤꯕꯗꯨꯁꯨ ꯎꯔꯝꯃꯤ꯫ ꯇꯨꯃꯤꯟꯅ ꯇꯥꯝꯅꯥꯒꯤ ꯔꯨꯝ ꯃꯅꯨꯡ ꯆꯪꯉꯛꯏ꯫ ꯇꯦꯕꯜ ꯆꯤꯌꯔꯗꯨꯗ ꯃꯨꯟꯅꯁꯨ ꯌꯦꯡꯕꯅꯤ, ꯀꯜꯂꯛꯄ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯇꯦꯕꯜꯗꯨꯗ ꯄꯥꯝꯖꯅ ꯅꯥꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯐꯝꯒꯦ ꯈꯟꯕ, ꯑꯩꯒꯤ ꯑꯣꯏꯒꯦ ꯈꯟꯕ ꯅꯪꯁꯦ ꯑꯩꯅ ꯃꯌꯥꯝ ꯍꯣꯠꯅꯔꯖꯔꯁꯨ ꯁꯨꯛꯐꯪ ꯐꯪꯕ ꯉꯝꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩꯉꯣꯟꯗ ꯀꯔꯤ ꯋꯥꯠꯂꯤ? ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯅ ꯐꯝꯅꯤ꯫ ꯀꯥꯒꯤ ꯊꯣꯡꯗꯨ ꯑꯃꯨꯛ ꯄ꯭ꯔꯞ ꯊꯤꯡꯖꯤꯜꯂꯨꯏ꯫ ꯇꯦꯕꯜꯗꯨꯒꯤ ꯃꯈꯥꯗ ꯍꯥꯞꯂꯤꯕ ꯂꯣꯀꯔꯗꯨ ꯆꯤꯡꯊꯣꯛꯂꯒ ꯋꯦꯌꯔ ꯀꯇꯔ ꯑꯃ ꯂꯧꯊꯣꯔꯛꯂꯤ꯫ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯃꯈꯣꯡ ꯈꯣꯡꯎꯞꯇꯨꯒ ꯄꯨꯂꯞꯅ ꯀꯥꯈꯠꯂꯤ꯫ ꯈꯨꯅꯤꯡ ꯀꯥꯜꯂꯒ ꯅꯦꯝꯅ ꯄꯥꯜꯂꯤꯕ ꯁꯤꯂꯤꯡ ꯐꯦꯟ ꯑꯗꯨ ꯂꯥꯝꯕ ꯐꯪꯕꯣꯏ ꯈꯪꯗꯕꯣꯏ ꯌꯥꯗꯨꯅ ꯆꯦꯠꯅ ꯀꯟꯅ ꯌꯥꯜꯂꯤꯕ ꯃꯔꯤꯗꯣ ꯀꯛꯊꯠꯂꯒ ꯈꯖꯤꯛꯈꯛ ꯌꯥꯜꯍꯟꯗꯨꯅ ꯊꯅꯝꯂꯤ꯫ ꯐꯜ ꯂꯥꯎꯅ ꯑꯃꯨꯛ ꯆꯣꯡꯊꯔꯛꯂꯒ ꯐꯨꯔꯤꯠꯀꯤ ꯀꯣꯠꯇꯨꯅ ꯇꯦꯕꯜꯗꯨꯗ ꯁꯤꯠ ꯅꯥꯟꯅ ꯇꯩꯊꯣꯛꯂꯝꯂꯒ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯁꯣ ꯂꯣꯜꯂꯣ ꯍꯥꯏꯔꯝꯂꯒ ꯃꯥꯁꯨ ꯍꯟꯈ꯭ꯔꯦ꯫ ꯁꯪꯒꯣꯏꯗ ꯒꯥꯔꯤ ꯊꯧꯒꯠꯂꯝꯂꯒ ꯌꯨꯝꯂꯣꯝꯗ ꯆꯪꯉꯛꯄꯗ ꯄꯤꯕꯥꯅ ꯑꯁꯔꯥꯒꯤ ꯄꯣꯛ ꯀꯟꯅ ꯐꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯡꯒꯣꯜꯗ꯫ ꯃꯥꯡꯒꯣꯜꯒꯤ ꯁ꯭ꯇꯤꯌꯔꯗꯣ ꯀꯥꯈꯠꯅ ꯍꯥꯏꯔꯛꯏ꯫ ꯗꯥꯎꯒ ꯌꯥꯔꯣꯍꯦ ꯏꯃꯥ, ꯁꯝ ꯈꯣꯏꯔꯤꯕ ꯆꯣꯇꯥ ꯇꯥꯕ ꯏꯐꯟ ꯐꯟꯕꯗꯨꯒ ꯊꯥꯗꯣꯔꯛꯄꯁꯤꯗꯤ ꯃꯥꯡꯒꯣꯜꯒꯤ ꯐꯛꯂꯥꯡ ꯑꯅꯤꯁꯦ ꯊꯨꯡꯒꯤꯕꯨ ꯇꯧꯏ꯫ ꯑꯁꯔꯥꯅ, ꯅꯪꯗꯤ ꯅꯃꯤꯠꯇꯨ ꯁꯣꯏꯔꯕꯅꯤꯅ ꯑꯩꯁꯦ ꯐꯖꯅ ꯑꯝꯇ ꯎꯔꯝꯃꯣꯏ꯫ ꯃꯇꯝ ꯑꯃꯗ ꯁꯛ ꯐꯖꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯀꯤꯁꯣꯔꯒꯤ ꯃꯁꯤ ꯑꯆꯔꯥ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯦꯂꯥꯗ ꯃꯤꯁ ꯊꯣꯛꯄꯗ ꯐꯥꯔꯁ ꯇꯥꯔꯤꯕꯅꯤ ꯁꯛ ꯐꯖꯕꯗ꯫ ꯄꯤꯕꯥꯗꯤ ꯄꯣꯛ ꯐꯣꯏꯕ ꯂꯦꯞꯄꯒ ꯐꯥꯛ ꯅꯣꯛꯊꯣꯔꯛꯂꯤ꯫ ꯈꯣꯏꯕꯥꯒ ꯅꯤꯅꯦꯒꯁꯦ ꯃꯁꯥꯅ ꯃꯁꯥ ꯊꯥꯒꯠꯄꯗ ꯐꯥꯔꯁ ꯇꯥꯏ, ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎꯒꯤ ꯏꯗ ꯌꯥꯎꯔꯛꯄ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯑꯁꯔꯥꯅ, ꯍꯩ ꯇꯨꯃꯤꯟꯅ ꯄꯣꯛ ꯐꯣꯏꯌꯨ ꯅꯪꯃꯁꯨ, ꯑꯁꯤꯒꯤ ꯁꯣꯅꯣꯁꯤꯒ ꯃꯁꯦꯟ ꯃꯕꯥꯏꯅꯤ ꯍꯥꯏꯕꯗ ꯆꯞ ꯍꯦꯛ ꯆꯥꯏ꯫ ꯖꯣꯔꯖꯁꯨ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤ꯫ ꯏꯃꯥ, ꯍꯌꯦꯡ ꯍꯥꯡꯆꯤꯠ ꯑꯃꯨꯛ ꯍꯧꯔꯛꯇꯧ ꯂꯩꯔꯕ ꯄꯣꯛꯇꯨ ꯑꯃꯨꯛ ꯐꯣꯔꯤꯗꯨ ꯇꯟꯗ꯭ꯔꯣ? ꯅꯍꯥ ꯀꯌꯥꯝ ꯑꯣꯏꯅꯤꯡꯒꯦ ꯈꯪꯗꯦꯅꯦ꯫ ꯄꯤꯕꯥꯅ, ꯅꯤꯅꯦ ꯍꯤꯌꯔ ꯔꯤꯃꯨꯚꯔ ꯀ꯭ꯔꯤꯝꯗꯣ ꯇꯩꯁꯜꯂꯣ ꯐꯣꯏꯅꯗꯅꯕ꯫ ꯑꯆꯔꯥ ꯃꯁꯝ ꯄꯨꯟꯁꯤꯟꯈ꯭ꯔꯦ꯫ ꯍꯧꯒꯠꯂꯛꯂꯒ ꯑꯅꯤꯗꯨꯗꯁꯨ ꯆꯩꯔꯛꯏ꯫ ꯅꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇꯗꯗꯤ ꯂꯩꯖꯔꯔꯣꯏ, ꯑꯩ ꯀꯗꯥꯏꯗꯅꯣꯃ ꯆꯠꯆꯈ꯭ꯔꯒꯦ꯫ ꯄꯤꯕꯥꯅ, ꯀꯩꯊꯦꯜ ꯆꯠꯂꯨꯁꯦ, ꯈꯥꯎ ꯄꯨꯊꯣꯔꯛꯑꯣ꯫ ꯖꯣꯁꯅ ꯄꯤꯕꯥꯗ ꯂꯛꯅꯔꯛꯏ꯫ ꯅꯨꯄꯤꯅꯤꯅ ꯆꯠꯂꯣ, ꯑꯦꯟꯁꯥꯡꯗꯣ ꯑꯍꯣꯡ ꯑꯆꯥꯎ ꯌꯦꯡꯉꯒ ꯂꯩꯔꯛꯑꯣ꯫ ꯂꯛꯅꯔꯝꯗꯨꯅ ꯀꯥ ꯃꯅꯨꯡ ꯆꯪꯉꯛꯂꯒ ꯃꯐꯤ ꯍꯣꯡꯂꯦ꯫ ꯂꯣꯏꯔꯒ ꯊꯣꯔꯛꯇꯨꯅ ꯄꯤꯕꯥꯒꯤ ꯃꯅꯥꯛ ꯐꯝꯊꯔꯛꯂꯦ꯫ ꯁꯤꯗ ꯂꯩꯔꯝꯃꯤꯁꯤꯅ ꯀꯩꯒꯤꯅꯣꯕ? ꯀꯤꯁꯣꯔꯅ ꯉꯁꯤ ꯅꯨꯃꯤꯠ ꯐꯩ ꯍꯥꯏꯗꯅ ꯊꯤꯜꯂꯛꯑꯝꯕꯅꯤ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯈꯔ ꯏꯕꯥꯏꯒ ꯇꯥꯟꯅꯧꯏ꯫ ꯂꯥꯏꯔꯤꯛꯀ ꯊꯥꯗꯣꯛꯈꯤꯕ ꯀꯨꯏꯔꯦꯗ, ꯑꯜꯐꯥꯕꯦꯠꯀꯤ ꯂꯦꯇꯔ ꯐꯥꯎ ꯀꯥꯎꯁꯤꯜꯂꯛꯑꯀꯥꯟꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯍꯥꯏꯔꯤꯗꯨꯅ ꯀꯔꯤ? ꯅꯪꯅ ꯑꯩ ꯇꯥꯛꯇꯣꯏꯔꯥ, ꯑꯩꯅ ꯅꯪ ꯇꯥꯛꯇꯣꯏꯔꯣ? ꯍꯣꯏꯗ ꯐꯔꯦ, ꯑꯩꯁꯨ ꯂꯥꯏꯔꯤꯛꯀ ꯄꯥꯅꯤꯡꯗꯦ, ꯐꯅ ꯑꯗꯨꯝ ꯐꯔꯦ꯫ ꯑꯗꯨ ꯏꯕꯥꯏ ꯇꯨꯝꯕꯗꯤ ꯇꯨꯝꯃꯤꯟꯅꯁꯤꯀꯣ, ꯑꯩ ꯏꯇꯣꯝ ꯇꯨꯝꯕ ꯇꯜꯂꯦꯕ꯫ ꯅꯪꯅ ꯅꯇꯣꯝ ꯇꯨꯝꯕ ꯇꯟꯕ, ꯑꯩꯅ ꯃꯤ ꯑꯅꯤ ꯇꯨꯝꯃꯤꯟꯅꯕ ꯇꯟꯕ꯫ ꯀꯥ ꯑꯁꯥꯡꯕ ꯅꯥꯀꯟꯒꯤꯗꯣ ꯁꯦꯡꯗꯣꯛꯄꯤꯔꯒꯦ, ꯑꯗꯨꯗ ꯇꯨꯝꯃꯨ꯫ ꯅꯪꯒ ꯇꯨꯝꯃꯤꯟꯅꯕꯒ ꯉꯝꯃꯔꯣꯏ, ꯃꯅꯝ ꯏꯅꯝ ꯅꯝꯊꯤꯔꯗꯅ꯫ ꯏꯁ ꯑꯗꯨꯗꯤ ꯍꯥꯏꯅꯨ, ꯑꯩꯕꯨ ꯃꯅꯝ ꯅꯝꯊꯤ ꯀꯥꯏꯅ ꯀ꯭ꯂꯥꯁꯔꯨꯝꯗꯅꯦ ꯁꯥꯇ꯭ꯔꯤ ꯃꯌꯥꯝ꯫ ꯖꯣꯁꯅ ꯈꯪꯆꯩ ꯆꯩꯔꯛꯏ꯫ ꯍꯩꯠ, ꯁꯥꯇ꯭ꯔꯤ ꯍꯥꯏꯅꯨ, ꯃꯍꯩꯔꯣꯏ ꯍꯥꯏꯌꯨ, ꯍꯨꯝꯖꯤꯜꯂꯛꯇꯅ ꯍꯤꯟꯗꯤ ꯌꯥꯝ ꯉꯥꯡꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦ꯫ ꯀꯩꯅꯣ ꯍꯧꯖꯤꯛꯇꯤ ꯀ꯭ꯂꯥꯁ 10 ꯐꯥꯎꯗꯤ ꯍꯤꯟꯗꯤ ꯀꯝꯄꯜꯁꯔꯤ ꯍꯥꯏꯗꯅ ꯒꯚꯔꯟꯃꯦꯟꯠꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ, ꯑꯗꯨ ꯈꯪꯗ꯭ꯔꯣ? ꯍꯩ ꯇꯥꯅꯤꯡꯗꯦ, ꯁꯦꯔꯥꯟꯒ ꯇꯨꯔꯥꯟꯒ ꯌꯥꯝ ꯉꯥꯡꯅꯨ꯫ ꯃꯣꯏꯅ ꯌꯥꯝ ꯍꯩꯔꯗꯤ, ꯌꯥꯝ ꯆꯥꯎꯈꯠꯄ ꯄꯥꯝꯃꯗꯤ ꯌꯥꯝꯅ ꯂꯤꯔꯕ ꯑꯔꯤꯕ ꯃꯩꯇꯩꯂꯣꯟꯁꯤꯕꯨ ꯁꯕꯖꯦꯛ ꯑꯃ ꯑꯣꯏꯅ ꯍꯥꯞꯄꯨꯗꯅ꯫ ꯑꯩꯅ ꯄꯥꯟꯊꯣꯏꯕꯤꯒꯤ ꯋꯥꯔꯤ ꯑꯃꯠꯇ ꯄꯥꯒꯦꯅ PDFꯇ ꯏꯃꯥꯟꯅꯕꯤꯗꯒꯤ ꯂꯧꯕꯅꯤ꯫ ꯏꯪꯂꯤꯁ ꯋꯥꯔꯗꯇ ꯃꯦꯟꯃꯥꯔ ꯃꯔꯣꯜ ꯄꯥꯕꯒ ꯆꯞ ꯃꯥꯟꯅꯩꯅꯦ, ꯑꯃꯠꯇ ꯈꯪꯕ ꯋꯥꯍꯩ ꯌꯥꯎꯗꯦ꯫ ꯑꯗꯨꯕꯨꯗꯤ ꯏꯕꯥꯏ ꯈꯟꯖꯤꯜꯂꯨꯔꯗꯤ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩ꯫ ꯃꯩꯇꯩ ꯃꯆꯥꯅꯤꯗꯤ ꯍꯥꯏꯔꯒ ꯏꯁꯥꯒꯤ ꯑꯔꯤꯕ ꯏꯔꯣꯜꯁꯦ ꯈꯖꯤꯛ ꯇꯧꯕ ꯈꯪꯕ ꯉꯝꯗꯕꯁꯦ ꯑꯩ ꯌꯥꯝ ꯊꯤꯅ ꯊꯃꯣꯏ ꯁꯣꯟꯊꯩ꯫ ꯑꯩꯈꯣꯏ ꯄꯨꯄꯨꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯕꯕꯥꯗꯒꯤ ꯈꯪꯕ ꯍꯦꯜꯂꯝꯃꯤ, ꯑꯩꯉꯣꯟꯗꯒꯤ ꯑꯃꯨꯛ ꯕꯕꯥꯅ ꯈꯔ ꯑꯃꯨꯛ ꯈꯪꯕ ꯍꯦꯜꯂꯝꯒꯅꯤ꯫ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯗꯒꯤ ꯑꯃꯨꯛ ꯑꯩ ꯏꯆꯥꯗꯨꯅ ꯍꯦꯟꯅ ꯂꯣꯟꯁꯦ ꯈꯪꯉꯔꯣꯏ꯫ ꯃꯈꯥ ꯇꯥꯕ ꯖꯦꯅꯦꯔꯦꯁꯟꯁꯤꯗꯤ ꯁꯨꯝ ꯈꯖꯤꯛꯇꯒꯤ ꯑꯃꯠꯇ ꯈꯪꯂꯛꯑꯔꯣꯏ꯫
Chumini, masi angang si wakaldi facha leibazani. Lure kang leipa. Foreign country dagi amaso ikoi koina daba chokhatpagi mataudi yam thuna tammi. Ariba irol iye wahai wata tambadi kanam tamge hairoi. Amani natana. Wari kanna sanaringe mobile dusu khingzalakle. Tamna oirambadada ifing na paikhali. Kasai call toru haibadusu ningsingakpani. Kaktolure hainingdabana asumna haizalakle. Hello, ai ngasai dai thabak chindana laithoraba. Ima masa ngamdana nongma kha futli yemeda. Khangzadaba acharadi sampra masung khairaga plate amada thum namlaga charaga thorai. Angangsa champra sa ka dro lawhei. Pivana. Nene tumilayo. Ivaina mingonda nene masa ngamde haizalini. Tapna ngangnabadi amatana tabana tarure sauraga hairei. Yam kanna masa ngamdrene. Yare thamme. Fatlauna kaksatkre. Josna mamaga pibaga da onsilaga chairei. Ima nangsu tanjai am chade. Nongmata di sampra sadi. Aduga numitaram jaisida kai ningsingage. Asarana. Pibana kok pairam bagi tumninga ana mit singna chabani kaino. Josna. Noyani sina agi punsina yet pasa yetida. Ngasida nati. Acharana. Ihe noi phone wari sanaramni di kanana khangni do. Aduk yamna sari duna kaino ba. Nang wari sadori oidaba ngangdori do. Mic taga laurambro. Hanna taramdre Josu pingna teres mathaklomda kakhalakle. Aduga madam da call tobani pairaktre. Hanjina tawbudasu pairaktre. Hanba leite adubu tamna tana pairaktre. Tawmalakpadagi mobile do khingan batanbagi pat so kakthalagle. Masigi nupisa khut phetsina marolama. Aisu matang chadana oidaba he ngangui. Mina oidaba ngangbadi kemta hek tawde. Aina bu nganguradi thoaba ma hekta tawi. Aina di mana sauduna ba haizilaga hina saunaba oina thokrebase. Oirure khangmana phone do pocket hapchinkhre. Kamanum changagli. Gari achobagi sodo paikhalaga chumdring thokibado asarana lauduna hanglei. Kaiduna amuk chatlidubo thabak halakpada ngairi imagi bungo. Hanna yinglamda hairammi. Namau nupi themukhige saukre ai noidaba ngangube. Isadi haujiktagi hauna suredana. Sugena bu koirini fagiro. Khunau bi matonda famgena wanombusu loijakre. Pivana. Wah, very nice. Fajine pakhum phaude. Acharana. Oh, isagi maral kapna chai. Iwagi maral nokna chai haidu. Aigi punsidasu. Pivana. Hauzik nungai haro asara. Tungi punsidi dharmagi mingdi imagi damak filmdo. Hairaga michi ting khachilami.